अहानबा मक्तदा मणिपुरी हॉरर स्टोरी की वारी ताबीरिबा मियाम सिंहबु चैनल असगी माइकैदगी तारामना ओक्चबगा लोइनना नोलोकबा उच्चरी ngasisu mayamgi mafamda khodol tamnanabagi damakta pudana lakchari subscriber singna thabirakpa asengba thoki bathodo wathokaya mayamna wari siba taraba matungda channel asiba subscribe tawba kawbirangun haina mayamgi mafamda haisari wari ase laikai gi yamba amana channel asida thagat piyo haidana khangan birakpatagi mayamda khodol tamjabani soikibulan kiba yaraba sungak pigani nongma suras asengma maming nasade amanaba ama tholakpagi Saksaminasi haiduna numidang amada mamanabaduna laubalaki surasu mamada hairamlaga mamanabatuga mayumdagi tholaki maangna tholakpada mahak makhoi thongalda khudi thiduna tusali kari amata leibasu natte mana turibadu mahakna turiba adu sakinani haina mathanta khanjaki mamanabaduna lakna boy kei boy namai thai haiduna karemnaki mamanabadugi mayum yobada pung taruk Tari mabani bazar da satlaga yen ama lairaga pusalakuna semi aduga thongduna punna saminaki aduga ngahak pathabo oina imung manung punna film yengminai matamduda suraski phone laki mamana ibungo nang laki roitra thengi ni la oni nangbu hain hairaki surasti ahing lekchage tawbani aduna surasna ima ai ahing leklage tawbani yaroitro haina hangzaki adubu maitai gi chanabida mapani panba nongma panba haina leiba maramna mamana bungo ngasidi namit phatte laknaba tawro hairaga mama to phone thamki mamana badugi mayumga makhoigi mayum siga kilometer mari muk lapnaba mafamni surasna mamana baduda bai ai ahing lekpa yararoi phatte haye haina haire mamana baduna adudi ai thillage la o thengtringai da hairaga mabani thominari bike amada makhoi ani asam lakpada lambi da police kara duty taduna leirami mabani da gari khamki gari license bu hawdabadagi paneam koina lepaga lehalaba matung yare chalo haina thadorakhi pung yangubada pung tara tadoramle khara thauraga nong amuk tasalakhi sorok matai da hawpa upambi amaki makhongda gari khamtuna changsilaga nong adu khara tapthaba ngairami Yumda phone tawge haidana phone lokthokpada mayaw drama le su saptaduna leirami hangbasu yaramde surashki phone adu daki mamanabadugi mayumda call tawre mayum yawtri lambi ta nong tasalaktana nong hangba ngairi haina mama hoina kharathuna lao nong su thenge hainaraga phone thamnakre nong ti tapthaba ko balaite aduna sidi yararoi sotpai sotpa solhalase haidana gari start tawi hau yakide hanjan tawi adabu yakhi treshiti perani haiduna gari du ondo ambati yadabanina induna nongmarakta mabani lakle asam lakpana thong macha ama leiba mapa ama yoksalakle nakan labuk ngaktani labuk lomdagi miai salabi hal ama safu ama konduna kakhalakki suraska mamana badukati wari sanai tinga kansida kana oira chano makota safu ama so pairi ni haina mabani asum wari sanaraga surasna pai ai hangi haina sangsilaga hanatuda hangi ima bu kaidagi no thinga kansita naha nasagomba ikoi fok sat patalla kasita asuk thinga kansita ima na thanta labuk tagi ka khalep li basibu haina hakki haladuna ibungo ai kakching tagini bahai asikaktam hairakhi ate atopa karisu hairakhi de surasu makhata na karisu hangtre makhoi ahum sum lakminari nongchu kitang tapthare khanghauduna makhoi gi mana inak nakna mi laukhong bagi khonsal tarakhi koile leiduna yengi adubu lamhangni makhoina leibado karisu ude makhonto tabada hal atuda ima haujiki makhonto tahobra haina hangi atuda hal aduna tadeta nakhoina pakhan khansan pa oiramni da hairakhi mamana baduda mai leraka amuk hangi mamana badudi kharakki ganbane mangak tamak nomakhi amuk nehak leiraga angang kap khalakki mabani ki bana loire ahan adudi karisu toksadana lai mamai so adamuk notharaga makhut na pairi ba safudu da yengduna adamuk sali hal adudi mamana baduna surasta leposat pa haina harakki suras lepi hal adudi adamuk sali aduga hal tuda munna yengi aduga surasna ba ibani loire dana ngasi harakki mamana baduna karino kari tawrake hangki surasna kina makhutna nupi atuki makhong da kodom bithali hal atuki makhong atu maning mamang wanaraga
pali masa adusu hingna hingyam tai mabani mak masam sap sap yungki Suras kibana lori nupi adusu sab lepkri aduga makuta pairamba safu adu sorokta pop launa thadarakki khudaktuda angang yam kanna kapkhatlakki Suras na safu akaibadada yengsalubada angang pokpa kuitriba ama sorokta taduna leibado ure adu urubadai mamanabaga maga gyan takhitre wanthakre gyan tarakpada Suraski yumda mayang sifai kharaga leiramki mavani ti thokriba thautokari mata ningsingamdi mamada hangbada mamana mangda leiriba sifai singsina nabani sorokta gyan tadana leirambadagi anakoda leiba mi singda hanghangdana yumsida nabani puraklibani haina hairakki mamana nabani kaitauruge haina haglakki adukanta Suras gyan khara lakle mahakna mamada thokriba wari pomba liri mamana adu tabada nabani siramdaba yam phare nabani lai unaribani haina kafki makoina ahal nupi adu thingnaba mafam aduda nongma kakchinglomdagi delivery case ki ban ama haigalakpada accident thoaga angang pokadauribi nupi adu siki haina taklakki ikuikuitana mafam aduda accident yam thoki hai misi adu pendana siki banina sahi khudingi mi amamam lawbani so haina taklakki mamanavadusu mayumda pau haibikraga nongalaga thingre lai ogna banina maiba ama kauraga lai khuram thokle makoina nupi thingnarakpa thong macha aduda chalaga kaino kharasu thadokhi mayam haireba thong macha asi wangjingdagi kakjing paubagi marakta laibani gari thobada mafam asi yoraklabadi nabukningda lai isor ningsingbiduna laiba katpiyo hojik fawwa accident toina adum thoklibani